ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯇꯣꯝꯕꯤ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯅꯨꯃꯤꯠꯅ ꯆꯤꯡꯂꯣꯟ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯏꯪꯅ ꯂꯦꯝꯅ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯨ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯤꯟꯖꯥꯛꯄꯨ ꯊꯤꯔꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯟ ꯃꯀꯣꯟꯁꯤꯡꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯉꯥꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯔꯤ꯫ ꯀꯣꯜꯂꯤꯛ ꯐꯦꯡꯕ, ꯋꯥꯏꯔꯝ ꯇꯩꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯟꯗꯥꯅ ꯐꯃꯨꯡꯗ ꯁꯟꯗꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯉꯥꯜꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯟꯗꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯉꯛꯑꯝꯃꯤ꯫ "ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯃꯤ? ꯍꯧꯒꯠꯂꯁꯤ, ꯊꯦꯡꯉꯦ. ꯃꯇꯝꯁꯦ ꯌꯧꯔꯕꯅꯦ. ꯄꯨꯡ 8 ꯇꯥꯗꯧꯔꯦꯕ. ꯏꯃꯥ ꯍꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯕꯅꯦ. ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯃꯦ." ꯂꯤꯟꯗꯥꯁꯨ ꯃꯃꯤꯠ ꯄꯥꯡꯅꯤꯡꯗ ꯄꯥꯡꯉꯛꯇꯨꯅ ꯏꯁꯧ ꯂꯥꯡꯅ ꯈꯨꯝꯃꯛꯏ꯫ "ꯑꯁ, ꯀꯔꯤꯅꯣꯕ? ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅ ꯍꯧꯒꯠꯀꯦ ꯇꯧꯕꯁꯦ ꯅꯪꯅ ꯍꯦꯛꯇ ꯐꯪꯍꯟꯕ ꯅꯠꯇꯦꯕ." "ꯑꯁ, ꯅꯨꯄꯤ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯌꯥꯝ ꯋꯥꯅꯅꯦ ꯆꯥꯛꯀ ꯊꯣꯡꯉꯤꯁꯤ. ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯩꯅ ꯂꯣꯏ ꯇꯧ ꯂꯩꯔꯦ. ꯑꯩꯁꯨ ꯋꯥꯏꯌꯦ, ꯑꯩꯅ ꯂꯣꯏ ꯇꯧꯕꯗꯣ. ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩ." ꯂꯤꯟꯗꯥ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ, "ꯑꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯅꯪꯒꯤ ꯃꯇꯦꯡꯒ ꯄꯥꯡꯗꯕ꯭ꯔꯕ? ꯑꯩꯅ ꯇꯧꯕꯗꯗꯤ ꯋꯥꯏ ꯅꯣꯡꯇ ꯍꯥꯏꯕ꯭ꯔꯣ?" "ꯑꯦ, ꯑꯗꯨ ꯑꯩꯅ ꯇꯧꯕꯅ ꯍꯦꯟꯅ ꯌꯥꯝꯃꯤ. ꯑꯁ ꯌꯥꯔꯤꯁꯤ, ꯋꯥꯁꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯍꯧꯒꯠꯂꯣꯕ." ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯔꯥꯅꯤꯁꯨ ꯃꯉꯥꯜ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯃꯃꯧꯕꯨ ꯀꯧꯔꯛꯏ꯫ "ꯍꯩꯃꯧ, ꯇꯥꯕ꯭ꯔꯥ? ꯑꯝꯇ ꯊꯣꯛꯂꯛꯎ ꯍꯩ. ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ. ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ. ꯇꯥꯕ꯭ꯔꯥ ꯃꯤ ꯅꯣꯏꯕꯣ? ꯍꯩꯃꯥ, ꯃꯉꯥꯜ." ꯃꯉꯥꯜꯗꯤ ꯄꯥꯈꯠꯄꯅ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯄꯥꯈꯠꯅ꯫ "ꯑꯩꯅ ꯉꯁꯥꯏꯅ ꯍꯧꯒꯠꯂꯣ ꯍꯥꯏꯗ꯭ꯔꯣ? ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ. ꯀꯩ ꯁꯥꯔꯤꯁꯦ? ꯏꯃꯥ ꯆꯪꯉꯛꯇꯕ ꯌꯥꯔꯣꯏꯕ." ꯂꯤꯟꯗꯥꯗꯤ ꯑꯗꯨꯒ ꯊꯧꯁꯥꯗꯦ ꯐꯩꯖꯨꯞꯇꯨ ꯄꯥꯏꯗꯨꯅ ꯍꯤꯞꯊꯈꯤ꯫ ꯑꯗꯨꯒ, "ꯏꯃꯥꯁꯦ ꯆꯪꯉꯛꯑꯣ ꯍꯥꯏꯌꯣ. ꯑꯗꯨꯒ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥ ꯇꯧꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯃꯃꯥꯕꯨ ꯀꯧꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯀꯧꯁꯤꯜꯂꯛꯏ ꯃꯃꯥꯕꯨ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯇꯥꯏꯌꯦ. ꯆꯪꯉꯛꯑꯣ ꯀꯥꯗ. ꯅꯃꯧ ꯅꯨꯄꯤꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦ." ꯔꯥꯅꯤꯁꯨ ꯃꯉꯥꯜ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯔꯥꯅꯤ ꯏꯉꯛꯉꯛꯅ, "ꯑꯦ, ꯃꯧꯁꯤꯗꯤ ꯀꯩꯗꯧꯔꯦ?" "ꯃꯥ ꯅꯥꯔꯦ ꯏꯃꯥ." "ꯍꯩꯃꯥ, ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯉꯁꯤꯒꯤ?" ꯃꯉꯥꯜꯁꯨ ꯇꯐꯤꯡ ꯈꯨꯝꯃꯛꯏ꯫ "ꯍꯣꯏ ꯏꯃꯥ, ꯍꯧꯒꯠꯇ꯭ꯔꯤ. ꯉꯔꯥꯡꯗꯒꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕꯅꯦ. ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ." "ꯃꯥꯡꯒꯣꯟꯗ ꯙꯨꯞ ꯊꯥꯔꯤꯁꯤꯅ ꯀꯅꯥꯅ? ꯆꯥꯒ ꯊꯣꯡꯕ ꯂꯣꯏꯍꯧꯔꯤꯁꯤꯅ ꯀꯅꯥꯅꯅꯣ?" "ꯏꯃꯥ, ꯑꯗꯨꯗꯤ ꯂꯤꯟꯗꯥꯁꯦ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯑꯩꯅ ꯇꯧꯕꯅꯤ. ꯃꯥ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏꯅ." "ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨꯀꯣ. ꯏꯃꯥ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯆꯠꯄ ꯐꯥꯎ ꯉꯝꯃꯛꯇ꯭ꯔꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯏꯔꯣꯟꯗꯅ ꯅꯨꯄꯤꯅ ꯉꯝꯕ, ꯑꯗꯨꯒ ꯃꯤꯔꯣꯟꯗꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅ ꯀꯧꯕꯅꯤꯀꯣ." ꯂꯤꯟꯗꯥ ꯇꯨꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤꯅꯣꯗ ꯏꯃꯥ? ꯋꯥꯒꯤ ꯋꯥ ꯐꯖꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯅꯨꯄꯥ, ꯏꯃꯥꯒꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯅꯨꯄꯥꯁꯤꯗꯕꯨ ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯧꯅ ꯇꯥꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯗ ꯏꯃꯥ." "ꯍꯩꯃꯥ, ꯕꯦꯝꯃꯥ, ꯅꯪ ꯅꯥꯕ ꯐꯔꯕꯣ? ꯏꯃꯧꯗꯤ ꯌꯥꯝ ꯊꯨꯅ ナꯕ ꯐꯩꯗ. ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯥꯕ ꯐꯍꯜꯂꯤꯗ ꯇꯧꯔꯤꯁꯦ. ꯃꯇꯨꯡꯗꯒꯤꯗꯤ ꯅꯥꯕꯨ ꯍꯦꯛ ꯅꯥꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯏꯆꯥ ꯅꯨꯄꯥ ꯑꯙꯥ ꯃꯣꯔꯥꯁꯦ ꯄꯨꯔꯒ. ꯃꯣꯔꯥꯕꯨꯅꯦ ꯅꯥꯈꯩ ꯁꯦꯡꯅ ꯆꯨꯔꯕꯅꯦ ꯃꯥꯕꯨꯗꯤ. ꯐꯔꯦ, ꯅꯥꯔꯕꯅꯤꯅ ꯄꯣꯊꯥꯖꯔꯣ. ꯏꯕꯨꯡꯉꯣ ꯃꯉꯥꯜ, ꯏꯃꯥꯅꯅꯦ ꯏꯃꯧꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯧꯅ ꯇꯧꯗꯧꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯒꯦ. ꯏꯃꯨꯡꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯑꯝꯃꯨ ꯉꯁꯤꯗꯤ." ꯃꯆꯥꯅꯨꯄꯥ ꯃꯉꯥꯜꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯔꯥꯅꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯃꯃꯥꯅ ꯋꯥꯏ ꯇꯩꯔꯝꯃꯨ ꯍꯥꯏꯕꯗꯨꯗ ꯋꯥꯏ ꯇꯩꯔꯨꯅꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯤꯟꯗꯥꯅ ꯃꯉꯥꯜꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯗꯨꯅ, "ꯃꯁꯤꯒꯤ ꯑꯄꯪꯖꯥꯎꯁꯤꯗꯤ! ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯅꯪꯕꯨ ꯅꯣꯛꯅꯔꯤꯕ, ꯈꯪꯉꯕ? ꯅꯣꯛꯅꯔꯤꯕ." "ꯅꯣꯛꯅꯔꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯏꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯆꯠꯇꯣꯏꯒꯁꯨ ꯇꯧꯔꯤ."
Ibungo soiro hena. Koino. Imana waite yu haido tairuge tawbani. Natradi imana horen halapada chaigane haba. Masigi nupa sa ibu kamai ngangnau haibano. Chalo chalo tairo chalo. Chak to kada hana pusilo. Nana waite jiganda. Ima susadri imungi halchadana. Nang hana sardi imana chairidro. Hey apang kadha. Aibu ima unaba sagadro. Imana chathokringai khara sage habane. Chalo chak to thiraga puro. Ai sak yam lama bane. Hoine. Ai nupi sak lama maniko. Chalagi. Ai sak lauragi. Nang hogalaga nasinaya do singdom. Si haiduna mangal ka dagi thokre. Rani su marupi sel thinbala ambani. Sana hoida wari watai su sanari sanana. Isia. Noigi maududi yam phai hairine laikai gi minaga. Haima. Aigi imau phai haibadi kamaina khangino. Nati sana kai ga hainage ba imau gi maramdaga. O laikai gi halsingna ayuk ngan thabak suba satpada duk thaumai adum hek tharaga leirammi dukka se ngan thai rani mapukningda khali o aigi isa sidi mora suba sidi yam kuiraba sani ne masindana noga phaiye aigi imau do thabak pumba se mana loina hek tawrami ayuk ngan hawgatlaksu chain sang pumnamak loidunani mana leiramdoise adubune aina mogi kada changurabadi hekta tumduna leiramba ha kayebe isi aroibagi do rani su wakhal oihauda masinda haidokhibani adubu soire haiduna amuk semdori ho thabak yam phai haiba noise sum khangakanieba asumna rani su hankirami mangal khoigi imung se nungayai fai wata pade mapa mapu maran mathum yamna lei rani su makhoigi khundugi sendoi sabi nupini nungthilgi matamni mangal su thabak halami linda su mangolgi masi amada phamduna khujin sangduna leirami tabra ising glass amda puthoro as ngamara kai de no ai khujin sangi si udro ising chop yar haima ado ising da sotabi loropadi yaidana nangbo linda mamit phaina mangal di yengi matawduda mangal taha hagatuna oi yari nang khujin do dum sangjar ai thawragi adum thawragi mungda adu tada ising thakpa loiraga ai kwa mata amta leibiru soba chingyaga se khar kangi hoi legi si haiduna mangal imung da sangduna ising thaklaga dukan da kwa leiba amuk thoglei dukan gi nupi duda kwa adu semhali dukan nupi duna wari nungai na sari ibungo mangal nang de khoi gi khunsida narai ba khwai dagi phaba nupa oirene haujik phawbagi oina mangal ingangakna koinu haibiri sibui taima kari thawdok thoge thawdok se natraga mina marup yawbada lak amata marup to lemna ingonda pirani ga haibrabai taima nangi wasidi mangal itai manok ningeda haujiki matam sida lenna sel piradi nungai roidrane hoi badu boba kaino bai taima dudi aina laiba khodoisi nangi nupina khwaidagi ayuk nganna dup thaba oire khullasida mipum khudingna hainarabane mangadi laibak yam pharena namaso thabak yamna komjaramani mangal mapukningda noklaga chimbanda hairi hoi taim adubudi yahauga sai damani taim kanagi usik haudrikandani mana hawgalaga imungi thabak tawdoisi adui hardi taima aise laibak yam pabanu pani oirisi hoine ibungo haujikangi nupi singse ayambana yahau thengna hawgali mane makugi seba taw haiba yadene adubu ibungo nangi nupi dudi phaiko phai hairisini luna sana tawbiyu ko tawdradi taima aduk phaba nupi dubu mitna yengba phau pamukhraba nupi ni taima asumna wari khara sanaduna mangal su kwa lauraduna mayum tamna halei linda su thonga da leptuna mangal mungairami mangal su mayum yore linda na sauna mangal gi mana du chingthatlaga yum tamna pusilei nate kwa leibado numit kem change ha nupi dawna wathi wa koi sudana miwa ngangdana leiri oiramgani ba natra mangal su mana du naraduna linda gi makhutna magi mana chingba makhuttu paiduna hairi as thado haibu nupi nangbo as phatti mengo da phuba haima ai miwa ngangba nati thado ose ai phajana haigeba linda su thadore mangal na makha tarai machinga du pom thoaga mi numit ke ani changsu changdana ngakang khak changbabu numit ke ani nangdo dukan gi tai maduna yam phaiyena thagalaiba ha kai haina thagalaiba
ꯍꯣ ꯂꯩꯀꯥꯏꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯍꯧ ꯉꯟꯕ ꯂꯩꯇꯦ ꯅꯪꯁꯦ ꯐꯁꯨ ꯌꯥꯝ ꯐꯩ ꯏꯁ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯐꯩꯁꯤꯗꯤ ꯅꯪ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯩꯅ ꯌꯥꯍꯧꯅ ꯑꯩꯅ ꯉꯜꯂꯒ ꯃꯥꯅ ꯃꯅꯥ ꯂꯧꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯀꯩꯅꯣ ꯅꯪꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯁꯦꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯉꯥꯜꯗꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯍꯧꯒꯠꯄ ꯅꯨꯃꯤꯠꯁꯨ ꯊꯣꯛꯄ ꯍꯧꯔꯝꯂꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯤ ꯎꯕ ꯌꯥꯗꯦ ꯈꯟꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯥꯅ ꯇꯧꯕ ꯇꯥꯔꯦ ꯃꯉꯥꯜ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯏ ꯇꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯏ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯏ ꯈꯪꯉꯕꯁꯨ ꯃꯃꯤꯠꯅ ꯎꯒꯦ ꯐꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯔꯕꯗ ꯃꯥꯡꯒꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯏ ꯍꯩ ꯃꯉꯥꯜ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯉꯥꯜꯁꯨ ꯃꯃꯥ ꯍꯧꯒꯠꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥꯁꯨ ꯈꯨꯝꯃꯛꯏ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯏꯃꯥꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯪꯗꯤ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯍꯥ ꯅꯪ ꯅꯨꯄꯤꯔꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯨꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯇꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯪꯅ ꯇꯧꯏ ꯈꯪꯉꯕꯁꯨꯅꯦ ꯑꯩ ꯏꯃꯤꯠꯅ ꯎꯗꯕꯅꯤꯅ ꯉꯥꯡꯗꯕꯅꯤ ꯅꯪꯅ ꯋꯥꯏꯒ ꯇꯩꯔꯝꯃꯤꯁꯤꯕꯨ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦꯕ ꯍꯥ ꯏꯃꯥ ꯈꯔ ꯇꯞꯅ ꯉꯥꯡꯉꯣꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯗꯣꯏꯅꯣ ꯃꯤꯒꯁꯨ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯦꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯔꯒ ꯅꯪꯁꯦ ꯀꯩꯅꯦꯅ ꯈꯟꯗꯧꯔꯤꯕ ꯍꯥ ꯍꯣꯏꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯅꯗꯧꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯃꯉꯥꯜꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦꯅ ꯋꯥ ꯂꯥꯎꯅꯗꯧꯔꯤꯕ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯁꯦ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤꯅ ꯉꯝꯃꯦꯅ ꯍꯥꯏꯅꯗꯧꯔꯤꯕ ꯍꯥ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯂꯨꯈꯝꯗꯨ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯧꯒꯅꯤ ꯍꯥ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯆꯨꯕ ꯃꯉꯥꯜ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯄꯦꯔꯤ ꯑꯁ ꯏꯃꯥ ꯑꯩ ꯑꯙꯥ ꯃꯣꯔꯥ ꯅꯠꯇꯦ ꯁꯤꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯗꯦ ꯃꯤꯁꯤꯗꯤ ꯑꯩꯒ ꯃꯥꯒ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯦ ꯃꯥꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯌꯦꯕ ꯅꯈꯣꯏ ꯑꯅꯤꯁꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯪꯅ ꯊꯕꯛ ꯁꯨꯕꯁꯦ ꯃꯥꯅ ꯁꯨꯕꯒ ꯃꯥꯟꯅꯔꯤꯕ ꯍꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯀꯅꯥꯅ ꯍꯥꯏꯒꯦ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏ ꯏꯃꯥꯅ ꯈꯪꯁꯨ ꯈꯪꯗꯅ ꯍꯩ ꯑꯗꯨꯗꯤ ꯅꯊꯤꯕꯨꯡꯗꯨꯁꯨ ꯅꯪ ꯅꯨꯄꯤ ꯈꯛ ꯄꯤꯖꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛꯁꯨ ꯇꯤꯡꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯀꯥꯏꯗꯩ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯤꯔꯅꯤ ꯂꯤꯟꯗꯥꯁꯨ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯑꯒ ꯃꯗꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯅꯊꯤꯕꯨꯡꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯂꯦꯡꯈꯠꯄꯤꯔꯛꯑꯕꯔꯣ ꯅꯠꯇꯦ ꯅꯅꯥꯏ ꯑꯩꯍꯥꯛ ꯆꯥ ꯁꯦꯝꯖꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯁꯛꯇꯥ ꯀꯩꯗꯥꯗꯨꯒ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯨꯅꯦ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯊꯕꯛꯁꯤꯡꯁꯤꯕꯨ ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯦ ꯏꯃꯥꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯆꯞ ꯆꯥꯅ ꯇꯧꯔꯛꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯅꯃꯧ ꯑꯩꯅ ꯇꯧꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯁꯤꯗꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯁꯨ ꯍꯦ ꯅꯪ ꯃꯥ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯀꯅꯥꯗꯅꯣ ꯅꯪꯅ ꯅꯪ ꯃꯥ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯏꯆꯥ ꯅꯨꯄꯥꯁꯦ ꯇꯧꯒꯅꯨ ꯍꯥꯏꯗꯦ ꯇꯧꯗꯧꯅꯤ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯪꯅ ꯇꯨꯝꯗꯅ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯁꯨ ꯇꯧꯔꯒ ꯂꯩꯔꯦꯅꯦ ꯑꯁ ꯌꯥꯔꯤꯕ ꯅꯣꯏꯕꯣ ꯈꯠꯅꯔꯅꯨꯃꯦ ꯅꯣꯏ ꯈꯠꯅꯔꯒ ꯑꯩ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ ꯌꯥꯔꯤꯁꯤ ꯅꯨꯄꯤ ꯅꯪꯁꯨ ꯇꯣꯛꯑꯣ ꯂꯤꯟꯗꯥꯁꯨ ꯁꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯪꯈꯤ ꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯆꯥꯅ ꯋꯥꯏ ꯇꯩꯔꯝꯃꯤꯕ ꯅꯨꯔꯥꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯇꯩꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯥꯎꯕ ꯊꯦꯝꯕ ꯇꯍꯥ ꯆꯪꯈ꯭ꯔꯦ ꯀꯩꯅꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯒ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯅꯣꯏꯒꯤ ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯐꯨꯔꯁꯨ ꯍꯥꯠꯂꯁꯨ ꯅꯪ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏꯗꯧꯔꯤꯅꯦ ꯍꯥ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯀꯟꯅ ꯉꯥꯡꯁꯨ ꯉꯥꯡꯗꯅ ꯅꯪꯅ ꯅꯆꯤꯟ ꯄꯈꯨꯝꯗ ꯈꯨꯝꯖꯔꯒ ꯂꯤꯟꯗꯥꯗꯣ ꯀꯞꯁꯤꯟꯅꯔꯛꯏ ꯌꯥꯔꯦ ꯈꯪꯉꯦ ꯂꯣꯏꯅ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥꯝꯇ ꯂꯩꯇꯕꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯅꯄꯥꯝ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯩ ꯊꯥꯗꯣꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏꯕ ꯌꯥꯔꯦꯁꯦ ꯃꯊꯪꯗꯒꯤ ꯏꯃꯥꯅ ꯉꯥꯡꯉꯗꯤ ꯑꯩ ꯏꯃꯥꯗ ꯉꯥꯡꯒꯦꯕ ꯀꯣ ꯀꯞꯀꯅꯨꯁꯦ ꯂꯤꯟꯗꯥ ꯀꯞꯄꯗꯨ ꯇꯣꯛꯑꯒ ꯍꯔꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯁꯦꯡꯕꯒꯤ ꯉꯥꯡꯉꯨꯀꯣ ꯏꯃꯥꯗ ꯍꯣꯏꯕ ꯀꯞꯄꯅꯨꯁꯦ ꯅꯣꯛꯑꯣꯕ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯅ ꯅꯣꯛꯍꯜꯂꯛꯏ ꯂꯤꯟꯗꯥꯕꯨ ꯑꯗꯨꯒ ꯃꯉꯥꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ
ꯁꯣꯝꯗꯅ ꯔꯥꯅꯤ ꯏꯁꯧ ꯂꯥꯡꯗꯅ ꯋꯥꯏ ꯇꯩꯔꯤ ꯏꯃꯨꯡꯅꯦꯅ ꯇꯧꯔꯤꯁꯦ ꯌꯨꯝ ꯃꯥꯜꯂꯣꯏꯗꯧꯔꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯤꯁꯨ ꯄꯨꯔꯥ ꯃꯣꯔꯥꯅꯤ ꯆꯨꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦꯗꯅ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯧꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯁꯦꯠꯄ ꯐꯤ ꯐꯥꯎ ꯁꯨꯅꯤ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯋꯥꯏꯗꯨ ꯇꯩꯕ ꯂꯣꯏꯁꯤꯜꯂꯤ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯝꯗꯨꯅ ꯆꯪꯉꯛꯏ ꯍꯅꯨꯕꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯒ ꯄꯤꯖꯗꯧꯔꯤꯕꯅꯤꯅꯦ ꯃꯣꯏꯁꯦ ꯅꯨꯄꯤꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒꯙꯥꯁꯤꯅ ꯀꯔꯥꯏꯗꯒꯤ ꯊꯤꯔꯒ ꯄꯨꯔꯛꯏꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯆꯪꯉꯛꯄꯗ ꯃꯉꯥꯜꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯍꯧꯔꯛꯏ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥꯃꯣꯔꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤ ꯃꯤꯡꯒꯧ ꯆꯥꯀꯧꯅꯣ ꯃꯉꯥꯜ ꯀꯧꯏ ꯀꯧ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯩ ꯅꯨꯄꯤꯅ ꯉꯝꯕ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯅꯃꯤꯡ ꯀꯧꯗꯧꯔꯤꯕꯅꯣ ꯍꯥ ꯅꯨꯄꯤꯅ ꯉꯝꯕꯧ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯜꯂꯤ ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯇꯨ ꯁꯨꯅꯤꯡꯗꯕꯤꯗꯨꯗꯤ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯃꯧꯁꯤꯗ ꯊꯝꯕꯤꯔꯤꯕ ꯁꯨꯃꯥꯏꯅꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯑꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯄꯥ ꯅꯪ ꯂꯩꯔꯝꯗꯕꯁꯦ ꯏꯃꯥ ꯄꯥꯕ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯕꯤ ꯅꯪꯅ ꯀꯞꯄꯗꯣ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯒꯤ ꯅꯇꯨ ꯁꯨꯅꯤꯡꯗꯕꯤꯗꯨꯗꯤ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯃꯧꯁꯤꯗ ꯊꯝꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯑꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯄꯥ ꯅꯪ ꯂꯩꯔꯝꯗꯕꯁꯦ ꯄꯦꯟꯈꯤꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯅ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯕꯤ ꯅꯪꯅ ꯀꯞꯄꯤꯗꯣ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯄꯥꯕ ꯑꯇꯣꯡꯕ ꯑꯃ ꯊꯤꯖꯤꯜꯂꯁꯤ ꯏꯃꯥ ꯆꯠꯂ ꯍꯩ ꯆꯣꯛꯄꯛ ꯅꯥꯏꯗꯕꯁꯤꯗꯤ ꯑꯩꯒꯤ ꯅꯄꯥ ꯑꯇꯣꯡꯕ ꯑꯃ ꯊꯤꯕꯤꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯅꯇꯨꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯏꯃꯥ ꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯂꯧꯖꯔꯛꯏꯅꯤ ꯑꯣ ꯑꯗꯨꯅꯔꯥ ꯅꯪꯅ ꯁꯤꯗ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯍꯟꯗꯈꯩ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯒ ꯂꯩꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯔꯣꯏꯕꯗ ꯑꯙꯥ ꯃꯣꯔꯥꯁꯦ ꯑꯗꯨꯝ ꯅꯞꯀꯅꯦꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯂꯣꯏꯁꯜꯂꯨ ꯑꯗꯨꯒ ꯆꯥꯊꯣꯛꯅꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯗꯧꯔꯤ ꯑꯩ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯊꯣꯛꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯍꯧꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯌꯥꯝ ꯀꯜꯂꯤꯅ ꯃꯃꯤꯠ ꯅꯥꯏ ꯍꯥꯏꯔꯒ ꯃꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯄꯥꯡꯉꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯐꯤ ꯁꯨꯔꯤ ꯃꯥꯅ ꯁꯨꯔꯤꯕ ꯐꯤꯗꯨꯁꯨ ꯃꯥꯒꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯂꯤꯟꯗꯥꯒꯤ ꯐꯅꯦꯛ ꯐꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯉꯥꯜ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯅ ꯐꯤ ꯁꯨꯔꯤ ꯐꯤꯁꯨ ꯁꯨꯖꯒꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯏꯉꯩ ꯃꯇꯥꯎ ꯊꯧꯕꯅ ꯏꯇꯥꯎ ꯃꯉꯥꯜꯁꯨ ꯈꯪꯕ꯭ꯔꯦ ꯈꯪꯉꯦ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯪꯍꯟꯕꯤ ꯁꯥꯟꯅꯩꯗꯨꯕꯨ ꯏꯇꯥꯎ ꯏꯁ ꯑꯩꯅ ꯀꯧꯕꯗꯤ ꯁꯨꯡꯇꯥ ꯇꯥꯗꯅ ꯃꯥꯅ ꯃꯪꯉ ꯏꯁꯩ ꯁꯛꯑꯒ ꯀꯥꯏꯗ ꯏꯁꯩ ꯁꯛꯏꯉꯩ ꯅꯪꯅ ꯂꯥꯛꯑꯒ ꯈꯪꯍꯜꯂꯒ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯊꯧꯕ ꯃꯇꯥꯎꯅ ꯁꯨꯔꯤꯕ ꯐꯤꯗꯨ ꯎꯕꯗ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯏꯇꯥꯎ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥ ꯃꯁꯥ ꯌꯥꯝ ꯀꯜꯂꯤ ꯃꯁꯥ ꯌꯥꯝ ꯐꯔꯤ ꯅꯪꯒꯁꯦ ꯄꯥꯏꯔꯒ ꯂꯪꯕ ꯐꯥꯎ ꯉꯝꯒꯤꯅꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯨꯔꯤ ꯐꯤꯗꯨꯅ ꯀꯅꯥꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅꯤ ꯀꯩꯅꯣ ꯐꯅꯦꯛ ꯐꯤꯁꯨ ꯃꯥꯒꯤ ꯁꯨꯗ꯭ꯔꯗꯤ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯁꯨꯒꯗ꯭ꯔꯣ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯑꯙꯥ ꯃꯣꯔꯥ ꯁꯨꯔꯕꯣ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯐꯤ ꯁꯨꯕꯕꯨ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯅꯪ ꯅꯨꯄꯤꯒꯤ ꯂꯪꯆꯥꯛꯀ ꯆꯥꯛꯄꯤꯔꯤꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯅꯦ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯅꯩꯁꯤ ꯃꯤꯅ ꯂꯪꯆꯥꯛ ꯆꯥꯛꯄꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯐꯅꯦꯛ ꯐꯤ ꯁꯨꯕꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯃꯟꯗꯦ ꯅꯪꯁꯨ ꯁꯨꯔꯨꯁꯨ ꯆꯠꯂꯨ ꯅꯨꯄꯤ ꯋꯥꯍꯟꯗꯧ ꯁꯔꯨꯛ ꯐꯤ ꯐꯅꯦꯛꯇꯣ ꯈꯔ ꯁꯨꯕꯤꯌꯨ ꯋꯥꯏꯒꯗꯣ ꯈꯔ ꯇꯩꯕꯤꯌꯨꯅꯦ ꯑꯁ ꯏꯇꯥꯎ ꯅꯪꯗꯤ ꯑꯙꯥ ꯃꯣꯔꯥꯁꯤ ꯁꯨꯔꯦꯗꯅ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯅꯥꯛꯇ ꯀꯨꯏꯅꯒ ꯂꯩꯕ ꯀꯤꯖꯔꯦ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯆꯠꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯨꯍꯧꯔꯤ ꯂꯤꯟꯗꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯉꯥꯜꯗ ꯇꯥꯗ ꯃꯣꯔꯣꯛ ꯑꯁꯥꯕꯒꯨꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤꯗ ꯑꯩꯕꯨ ꯐꯤꯁꯤ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯗ ꯍꯣꯏꯕ ꯑꯗꯣ ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯔꯒ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯨꯆꯣꯕ ꯀꯣ ꯇꯥꯗ ꯍꯣꯏ ꯂꯩꯕꯤꯒꯦ ꯅꯪꯒꯤꯕꯨ ꯂꯩꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯂꯤꯟꯗꯥꯁꯨ ꯏꯃꯨꯡꯗ ꯍꯔꯥꯎꯅ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯉꯥꯜꯁꯨ ꯉꯁꯤꯗꯤ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯒ ꯔꯥꯅꯤꯅ ꯃꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯊꯣꯛꯂꯛꯎ ꯋꯥ ꯍꯥꯏꯒꯦ ꯃꯉꯥꯜꯁꯨ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯃꯧꯗꯨ ꯍꯧꯗꯣꯛꯎ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗꯅꯦ ꯏꯄꯥꯝꯂꯣꯝꯗꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯥꯅ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯇꯕꯗꯣ ꯐꯖꯗꯦ ꯆꯠꯂꯨ ꯍꯧꯗꯣꯛꯎꯆꯣ
Mangalna khumge tawringe Lindana tholaktuna khumai. Imagi ipamdagi mi lakpaga aina tumba hawgatpaga kari mari lainage ima. Hai, maugi licha chatrabanina horen mi laaga chopnani khanbagine aina hauji hawdoiba ko. Hare, nopu noksaningdra sabina mama noknai kaidumini imana tawriside. Haha, nopu noksaningi. Imadi yahau kayam nganba nupino. Tadana hawgatlaga tawriba thabak mayamse. Imadi tawba yadro. Ha, yadro ba. Rani do handakti sauna mamawu sa helai. Hai mau, nang karam helabani. Nang karamba wangang sangang ngangido. Taksi khasi khangdaba. Mathaki handakari wangang ngangani khangdradi. Kaidobagi na yung palai. Ha, aidi aigi hawgat phang thokpa hawgatline. Nangi nupasina ai udanabani sadana. Nganda hawgat panatro. Ai suloina khangbazani. Ngango yauna ngangdribani. Ko, ngangdri matik. Nang suyam heleba ha. Heleba. Is nokningi yam na idi. Ay se noygi yumsida lainingdanaga lakpa nate. Noygi nasana pa sakta sin aibu phabirakpa. Aduga nangna aigi yum palaktaba thisilu haidiye. Thisinbagi mathau sutade. Hai lamket piya. Aina nang se isada isagum luna tawge khanbasi yaroi dawrini ko. Tawbirakano kizai ai. Is tada noy namasiga laiminaba ai ngamaroi. Tongan sarasiba. Mangalchu taha khumi. Hoi charasi. Natradi imaga nanga dum khanarani. Noi ani na samphoinabagi matang yodrikanda tongan chathorsi. Mangalgi wahaidu tabada ranigi thamoi lising thokna kaire. Asuk yamna machabu kuina yokjaraga. Masu mamauga punna harauna leijage khalluba rani di thamoi kaire. Wakhal thokidri rani tumina mangduna lei. Yumdugi mayai oina Lindana sambal khasi haiduna sambal sukharami. Asumna mathangi namikni Linda do pung 12 makhai tarakanda hawgale. Tada, chak loiraba natro? Hoi, lore. Namu chak lamabo. Linda na rani tanaba kanna hairi. Yumse haujikti kayada nungaire tawrise. Minai no bisu tongan chanare. Nungai kre. Tada, sayeng se amta nama uda. Ai sayeng se nai haiba. Kadai. Namgisi. Si. Onsilo somda. Si haiduna sayeng nambi Lindagi mangonda phamduna. Tauriba maong adu tariba ni rani su ngasaidagi moina ngangnaribado adubu jinbandagi karisu haide. Mapukningdadi machabu warause. Mathangi namitni Linda do amang sangda changi haiduna ising batil ama soktuna maninglomda hathu lakpada laikhomda nanthui. Ayo ima masire. Tada. Ho tada. Rahida sakragi sigi. Masigi hanubasna karai yograbanoba. Ai sibana handore. Nang karai laige ba. Mangal sutaraduna hathu maninglomda laabi. Magi nupigi matau ubada mangal di nokthorei turiba mido hawgattakai. Kari nang toidubo. As nasakado kisubam yawe habanida. Kai nokningba yawge. Ha. Aina sidaraga nana nokningisina kaige. Kaiginoba. Lao sasat. Ai turisi udro ha. Namito udraba. Namito khuri matik. Namisu tahangabona. Lindagi wadada noamba mangal do nokpa toaga. Lindagi manakta phingna chensilaktuna. Turiba Lindabu hawat pirami. Ayo ma ai sire da ai as. Khwanga se loina tekre tada. Ayo. Kamai turinabu torisibo. To famile letadana swai maning mayasida. Ho khong hamge na hathu chalure. Aduda leikhom sida hekta nan thoribaneba. Yarese. Ai ka amda sange. Maning lomga se loina hagakhre ai. Mangal su Lindabu samduna karomda pusinkre. Mathangi namitni mangal magi nupibu cha thaknabani haidana dukal amada lakpada lambida tomal thengnei. Ibungo mangal. Karai chatoriba noi nangbo. Khura ikoi nupido ngarang makhong hamge na chienbada maninglomda tusile na makhwangdo hawgatpaga yadr. Aduda magi cha thangnaba achapot amta leibirugen tawbani khura. Fai. Nupi haisidi luna chana tawbigadamni ko. Moigi mapukning pelhangadamni. Adubu mangal. Adha moradi suganu ko. Kaidenu khura. Adha mora kaidudi oiroidaba wanida ingondadi. Aidi adha moradi sudi ko khura. Aduga magi thabakti mating adum pangbi. Mane mateng pangnaba haisidi pangnadawni. Adubu mangal. Nupa khudingmak manungdadi nupina loina ngamlibani. Adubu mapan thokna ngamhanbadi yade ko.
ꯈꯨꯔꯥ ꯃꯥꯅ ꯍꯥꯏꯕ ꯃꯥꯒ ꯑꯩꯒꯁꯦ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯑꯩꯅ ꯇꯧꯔꯁꯨ ꯃꯥꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯇꯣꯃꯥꯜꯗꯤ ꯅꯣꯛꯑꯒ ꯃꯥꯅꯤ ꯏꯃꯧꯗꯨꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯆꯨꯈꯤꯅꯨꯀꯣ ꯏꯕꯣ ꯅꯪ ꯑꯃ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯁꯨ ꯅꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯉꯁꯥꯏꯗꯒꯤ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯤꯕ ꯀꯔꯦꯝꯅꯔꯤꯕꯁꯤꯡꯗꯨ ꯃꯉꯥꯜꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯉꯥꯜꯗꯨ ꯗꯨꯀꯥꯟꯂꯣꯝꯗ ꯂꯥꯛꯂꯒ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯔꯥꯅꯤꯁꯨ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯂꯩꯃꯤꯟꯅꯕꯅꯤ ꯔꯥꯅꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯆꯦꯡ ꯈꯞꯄꯝꯃꯤ ꯏꯃꯥꯆꯧꯕꯤ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯅꯣꯏꯒꯤ ꯅꯅꯝꯃꯁꯦ ꯐꯕꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯟꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯃ ꯌꯥꯎꯕꯒꯤꯅꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯏꯆꯧꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏ ꯇꯧꯔꯝꯗꯕꯅꯤ ꯑꯩ ꯂꯥꯛꯄꯒꯁꯦ ꯑꯗꯨꯝ ꯀꯧꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯎꯔꯁꯨ ꯀꯧꯈꯤꯗ꯭ꯔꯦ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯥ ꯏꯃꯥꯆꯧꯕꯤ ꯃꯥꯟꯅꯔꯣꯏ ꯅꯣꯏꯒꯤ ꯏꯆꯧꯁꯦ ꯏꯃꯥꯆꯧꯕꯤꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯈꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯍꯣꯏꯗꯣ ꯂꯨꯅ ꯇꯧꯕꯤꯅꯤ ꯇꯧꯒꯗꯧꯅꯤ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯃꯧꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯥꯁꯤꯟ ꯈꯨꯝꯖꯤꯜꯂꯕꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯧꯅ ꯂꯝꯀꯦꯠꯂꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯛꯇ꯭ꯔꯗꯤ ꯏꯃꯨꯡꯗꯣ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯆꯧꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯉꯥꯜꯗꯨ ꯀꯣꯔꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯈ꯭ꯔꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯉꯥꯜꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯑꯍꯣꯏ ꯏꯆꯦ ꯑꯁꯤꯒꯤ ꯇꯥ ꯃꯉꯥꯜꯁꯦ ꯅꯨꯄꯤꯅ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯔꯤꯅꯦ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥꯅꯤ ꯍꯥꯏꯅꯩꯌꯦ ꯂꯩꯔꯥꯡꯅ ꯑꯗꯨꯅꯦ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯨꯄꯤꯅ ꯂꯣꯏꯅ ꯉꯝꯃꯤꯅꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯉꯝꯍꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯏꯁꯛꯅ ꯍꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯉꯝꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯅꯦꯛ ꯐꯤꯗꯤ ꯁꯨꯍꯟꯗꯦ ꯍꯥꯏꯕ ꯂꯩꯔꯥꯡꯅ ꯃꯣꯏ ꯃꯃꯥꯒꯁꯨ ꯇꯣꯉꯥꯟ ꯆꯥꯔꯦ ꯍꯥꯏꯔꯤꯅꯦ ꯃꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒ ꯈꯨꯠ ꯑꯣꯟꯖꯤꯟꯕꯗ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯐꯪꯉꯤꯗ ꯏꯅꯦꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯩꯒꯤ ꯏꯃꯧꯒ ꯑꯣꯏꯔꯗꯤ ꯃꯁꯝꯗꯣ ꯈꯨꯠꯗꯥꯡꯗ ꯌꯦꯠꯂꯒꯅꯦ ꯎꯔꯨ ꯎꯪꯊꯠꯂꯒ ꯋꯥꯇꯣꯟꯗ ꯌꯥꯜꯂ ꯊꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯣ ꯅꯣꯛꯃꯤꯟꯅꯩ ꯃꯉꯥꯜꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯛꯏ ꯇꯣꯝꯕꯤꯅ ꯎꯁꯤꯠꯇꯅ ꯂꯛꯅꯔꯛꯏ ꯇꯥ ꯃꯉꯥꯜ ꯅꯨꯄꯤꯅ ꯉꯝꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇ ꯄꯥꯝꯖꯈ꯭ꯔꯦꯗ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯨꯄꯤꯅ ꯉꯝꯕ ꯀꯥꯏꯗꯨꯗꯤ ꯃꯤꯅ ꯇꯥꯔ ꯅꯨꯡꯉꯥꯏꯇꯦꯗ ꯂꯩꯔꯥꯡꯅ ꯇꯥ ꯃꯉꯥꯜꯁꯦ ꯑꯙꯥ ꯃꯣꯔꯥ ꯆꯨꯏ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯤ ꯁꯨꯏ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯁꯤꯗ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯐꯕꯤꯗꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡꯁꯤꯅ ꯄꯥꯎꯊꯣꯛꯄꯤꯔꯤꯅꯦ ꯂꯩꯔꯥꯡꯅ ꯌꯥꯔꯦꯗ ꯇꯥ ꯃꯉꯥꯜ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯇꯥꯗꯒꯤ ꯅꯨꯄꯤꯗꯣ ꯐꯩ ꯐꯠꯇꯦ ꯑꯗꯣ ꯉꯍꯥꯟ ꯑꯩꯈꯣꯏ ꯇꯥꯗꯅ ꯇꯥ ꯃꯉꯥꯜ ꯍꯣꯏꯗ ꯆꯠꯂꯨꯕꯗ ꯅꯨꯄꯤꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯍꯧꯋꯤ ꯍꯥꯏꯔꯕꯅꯤ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯏꯁ ꯍꯣ ꯅꯣꯏꯗꯧꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯣꯛꯑꯒ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯍꯟꯖꯕ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯃꯉꯥꯜꯒꯤ ꯑꯄꯪꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯍꯧꯏ ꯂꯤꯟꯗꯥꯁꯨ ꯇꯨꯈꯤꯕꯗ ꯅꯥꯈꯤꯕꯗꯤ ꯈꯖꯤꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯅꯥꯁꯤꯟꯅꯔꯤ ꯃꯉꯥꯜꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯆꯍꯤ ꯀꯌꯥ ꯆꯪꯒꯦ ꯆꯍꯤ ꯐꯥꯎꯗꯤ ꯆꯪꯗꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛꯄꯨꯗꯤ ꯀꯨꯏ ꯃꯣꯏ ꯅꯨꯄꯤ ꯈꯔꯅ ꯂꯛꯅꯔꯛꯄꯒꯤ ꯀꯅꯥꯅ ꯂꯛꯅꯔꯛꯏꯕ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥ ꯂꯛꯅꯔꯛꯏꯅꯣꯕ ꯄꯥꯈꯪ ꯅꯠꯇꯕ ꯅꯪꯉꯣꯟꯗꯗꯤ ꯀꯔꯝꯕ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤꯅ ꯂꯛꯅꯔꯛꯏꯅꯣꯕ ꯃꯉꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯈꯝꯕꯜ ꯆꯩꯅꯤ ꯈꯟꯗꯅ ꯍꯔꯥꯎꯅ ꯀꯦꯁꯤꯟꯅꯔꯛꯏ ꯃꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯕ ꯃꯧꯅꯦ ꯑꯣ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯑꯙꯥ ꯃꯣꯔꯥ ꯆꯨꯏ ꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯨ ꯆꯤꯡꯂꯞ ꯇꯧꯅ ꯑꯗꯨꯗ ꯅꯪꯅ ꯀꯩꯗꯧꯔꯕ ꯀꯔꯤꯅꯣꯕ ꯅꯨꯄꯤꯗꯧꯅ ꯀꯣꯊꯔꯒ ꯂꯩꯗꯨꯕꯨ ꯃꯈꯥ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩꯗꯧꯔꯒꯦꯕ ꯃꯈꯥ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯐꯩ ꯅꯣꯏꯗꯧꯅ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯕ ꯆꯠꯇꯦ ꯍꯥꯏꯔꯝꯕꯅꯤ ꯇꯁ ꯀꯝꯗꯧꯏ ꯑꯗꯨꯃꯛꯅꯤ ꯍꯥꯏꯒꯗꯕ ꯍꯩꯔꯦ ꯑꯩꯒꯤ ꯅꯨꯄꯥ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯉꯥꯡꯉꯁꯨꯅꯦ ꯑꯗꯨꯝ ꯈꯨꯝꯗꯧꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯪꯒꯤ ꯅꯨꯄꯤꯗꯧꯅ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯍꯣꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯅꯪꯅ ꯇꯥꯛꯄꯤꯕ ꯁꯤ ꯈꯨꯝꯃꯨ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯨꯝꯒꯦꯕ ꯑꯗꯨ ꯅꯨꯄꯤ ꯅꯪꯕꯨ ꯅꯥꯕꯗꯣ ꯐꯠꯇ꯭ꯔꯤꯕꯣ ꯋꯥꯗꯤ ꯀꯟꯅ ꯉꯥꯡꯉꯤ ꯅꯥꯕꯗꯤ ꯁꯨꯡꯐꯠ ꯐꯠꯇꯦ ꯐꯔꯗꯣꯏꯅꯤ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯁꯦꯕꯥ ꯃꯌꯥꯝꯁꯤꯅ ꯑꯩ ꯀꯨꯏꯅꯒ ꯅꯥꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅꯦꯕ ꯅꯪ ꯅꯥꯔꯅꯣꯕ
ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩ ꯏꯇꯣꯝꯇ ꯇꯧꯕꯗ ꯋꯥꯔꯦꯕ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯪꯅ ꯑꯩ ꯅꯥꯕ ꯐꯍꯟꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛ ꯇꯧꯍꯟꯅꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯡꯐ ꯐꯔꯔꯣꯏ ꯑꯁ ꯇꯧꯍꯩꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯁꯦ ꯅꯪ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏꯕ ꯑꯗꯨ ꯅꯥꯕꯗꯤ ꯐꯔꯣꯕ ꯀꯣ ꯂꯤꯟꯗꯥꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯑꯅꯤꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯤꯟꯗꯥꯁꯨ ꯍꯧꯒꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯦ ꯉꯁꯤꯁꯨ ꯂꯤꯟꯗꯥ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯖꯨꯋꯥꯔꯒ ꯁꯥꯟꯅꯔꯤ ꯔꯥꯙꯥꯅ ꯂꯤꯟꯗꯥ ꯅꯪꯗꯤ ꯅꯨꯄꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯗ ꯇꯧꯕꯤꯌꯦ ꯂꯨꯅ ꯈꯨꯠꯇꯧ ꯑꯃꯅꯤ ꯑꯩꯅꯒꯅꯦ ꯄꯥꯈꯣꯟ ꯁꯤꯕꯁꯦ ꯇꯜꯂꯁꯨ ꯇꯟꯗ꯭ꯔꯁꯨ ꯍꯣꯏꯗ ꯍꯥꯏꯔꯒꯅꯤ ꯃꯥꯅ ꯆꯠꯇꯧꯔꯤꯕꯁꯦ ꯑꯗꯨꯒꯤ ꯍꯥꯏꯈ꯭ꯔꯗꯤꯅꯦ ꯐꯈ꯭ꯔꯕ ꯃꯊꯟꯒꯁꯦ ꯁꯨꯡꯂꯨꯝ ꯂꯨꯝꯗꯦ ꯐꯩꯌꯦ ꯅꯨꯄꯥ ꯑꯐꯕ ꯐꯪꯕ ꯅꯣꯏꯁꯦ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯔꯣꯖꯤꯅ ꯅꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯁꯨ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯑꯩꯅ ꯍꯟꯗꯛ ꯀꯨꯏꯅ ꯅꯥꯔꯨꯕꯒꯗꯣ ꯅꯣꯡꯃꯇ ꯐꯥꯎ ꯑꯅꯥꯕ ꯍꯪꯕꯒ ꯂꯥꯛꯇꯦꯁꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯒꯤ ꯅꯤꯌꯝꯂꯕ ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯠꯃꯟꯗꯦꯍꯦ ꯑꯩꯈꯣꯏꯅꯗꯤ ꯏꯅꯦꯗꯣ ꯌꯥꯝ ꯐꯕꯒ ꯃꯥꯜꯂꯒ ꯃꯥꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯑꯗꯨꯗꯤ ꯏꯁ ꯀꯔꯥꯏꯗꯤ ꯐꯕꯅꯣ ꯃꯤꯒꯤ ꯃꯥꯡꯗꯗꯤ ꯑꯐꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯌꯥꯍꯧꯁꯤꯅ ꯈꯨꯊꯦꯡ ꯑꯃꯅꯤ ꯔꯥꯙꯥꯅ ꯍꯣ ꯅꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯑꯗꯨꯅꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯏꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯄꯥꯎ ꯁꯟꯗꯣꯛꯏꯕ ꯃꯥꯗꯤ ꯍꯣ ꯅꯪꯁꯦ ꯐꯠꯇꯦ ꯑꯩꯈꯣꯏ ꯏꯃꯧꯗꯨ ꯁꯨꯅꯤꯡꯗꯦ ꯃꯥꯅ ꯏꯆꯥꯅꯨꯄꯥꯁꯦ ꯁꯨꯝꯕꯤꯈ꯭ꯔꯕꯅꯤ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯋꯥ ꯂꯥꯎꯅꯩꯁꯤꯗꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯪꯉꯤꯗꯅ ꯃꯗꯨꯒꯤ ꯍꯟꯅꯨꯕꯤꯗꯣ ꯂꯤꯟꯗꯥꯁꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯣꯛꯇꯨꯅ ꯁꯥꯎꯅ ꯐꯅꯦꯛ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯆꯠꯈ꯭ꯔꯦ ꯃꯧ ꯑꯇꯩꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯧꯔꯤ ꯂꯤꯟꯗꯥꯗꯨ ꯃꯌꯨꯝ ꯇꯝꯅ ꯁꯥꯎꯅ ꯂꯥꯛꯑꯒ ꯔꯥꯅꯤꯕꯨ ꯍꯧꯅ ꯀꯧꯔꯛꯏ ꯔꯥꯅꯤ ꯍꯦ ꯔꯥꯅꯤ ꯊꯣꯛꯂꯛꯎ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯔꯥꯅꯤꯁꯨ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗ ꯋꯥ ꯌꯥꯝ ꯇꯝꯊꯣꯛꯏ ꯍꯥꯏꯔꯤꯁꯦ ꯍꯥ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯅ ꯌꯥꯔꯦ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯁꯨꯅꯤꯡꯗꯕꯤꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯅꯝꯗꯅ ꯐꯥꯕꯅꯤ ꯀꯥꯏꯗꯅ ꯃꯌꯥꯝꯗ ꯆꯠꯇꯅ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯣꯟꯕꯒꯤ ꯃꯃꯜ ꯀꯌꯥ ꯐꯪꯉꯛꯑꯒꯦ ꯏꯃꯥꯕꯣ ꯔꯥꯅꯤꯗꯨ ꯉꯁꯤꯗꯤ ꯁꯥꯎꯔꯛꯏ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯉꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯌꯥꯝ ꯍꯦꯜꯂꯛꯑꯦ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥ ꯍꯥꯏꯒꯗꯧꯔꯤꯕ ꯍꯥ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯣꯏꯒꯨꯝꯅ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯁꯪꯗꯦ ꯑꯃꯗꯁꯨ ꯌꯨꯝꯒꯤ ꯋꯥ ꯏꯃꯨꯡꯒꯤ ꯄꯥꯎ ꯄꯪꯇꯝ ꯇꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯑꯒ ꯃꯤꯅ ꯂꯩꯀꯥꯏꯒꯤ ꯑꯆꯥꯄꯣꯠ ꯑꯣꯏꯅꯕꯅꯤ ꯍꯦ ꯈꯪꯉꯕꯅꯤ ꯌꯥꯔꯦ ꯅꯒꯨꯟꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥꯟ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯤꯡꯆꯥꯕꯤ ꯆꯤꯟꯊꯤꯕꯤ ꯍꯅꯨꯕꯤ ꯏꯕꯦꯝꯃ ꯅꯅꯦꯝꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯇꯥꯛꯄꯤꯔꯛꯇ꯭ꯔꯣ ꯍꯥ ꯅꯄꯥꯝꯗ ꯀꯔꯤꯃꯇꯒ ꯇꯥꯛꯂꯛꯇꯕ꯭ꯔꯣ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯝ ꯄꯜꯂꯤꯕ ꯍꯥ ꯑꯁꯨꯝꯅ ꯈꯠꯅꯔꯤꯉꯩ ꯃꯉꯥꯜ ꯆꯦꯟꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯠꯅꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯉꯤꯕꯗꯣ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯅꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯁꯨ ꯈꯪꯗꯦ ꯃꯤꯒꯤ ꯃꯄꯥꯝ ꯄꯜꯂꯤꯗꯨꯕꯨ ꯏꯃꯥꯁꯨ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯂꯤꯟꯗꯥꯁꯨ ꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯦ ꯍꯥꯏꯗꯅ ꯅꯣꯛꯏ ꯔꯥꯅꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯏꯕꯨꯡꯉꯣ ꯃꯉꯥꯜ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯆꯥꯗꯨꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯃꯥꯗ ꯉꯥꯡꯉꯤꯕ ꯈꯣꯟꯊꯥꯁꯤꯗꯤ ꯅꯪꯗꯤ ꯎꯅ ꯅꯃꯤꯠ ꯇꯥꯡꯂꯦꯗꯅ ꯑꯣ ꯏꯃꯥ ꯆꯧꯕꯤ ꯀꯛꯀꯅꯨꯁꯦ ꯌꯥꯔꯤꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯊꯠꯆꯔꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯅꯪꯅ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯅꯄꯥ ꯌꯥꯎꯗꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤ ꯏꯃꯥꯗ ꯐꯪꯂꯤꯕꯁꯤ ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕ ꯅꯪꯅ ꯍꯥꯏꯕꯗ ꯄꯤꯔꯨꯕꯁꯤꯅ ꯅꯪꯅ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯉꯥꯜ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯅ ꯑꯁꯨꯝꯅ ꯅꯈꯣꯏꯗꯗꯤ ꯇꯧꯔꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯣꯏ ꯂꯤꯟꯗꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯃꯉꯥꯜꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯃꯥꯕꯨꯗꯤ ꯏꯃꯥ ꯇꯣꯛꯂꯣ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕ ꯉꯝꯗꯦ ꯑꯁ ꯇꯥꯗ ꯁꯤꯒꯨꯝꯕ ꯃꯤꯅꯥꯏꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯆꯥꯁꯤ ꯅꯪꯅꯕꯨ ꯆꯥꯁꯤ ꯍꯥꯏꯔꯗꯤꯅꯦ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯗꯗꯧꯔꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥꯒ ꯃꯉꯥꯜꯒꯗꯨ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ
ꯎꯈꯤꯗ꯭ꯔꯦ ꯔꯥꯅꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯀꯟꯈ꯭ꯔꯦ ꯊꯃꯣꯏ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯅ ꯃꯉꯥꯜꯒꯤ ꯊꯃꯣꯏꯗꯤ ꯃꯃꯥꯒꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯎꯔꯝꯃꯤ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯦ ꯈꯨꯗꯛꯇ ꯂꯩꯆꯤꯜꯒꯤ ꯃꯐꯣꯟꯅ ꯑꯇꯤꯌꯥꯗ ꯃꯥꯡꯈꯤꯕꯒꯨꯝ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯤꯟꯗꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯨ ꯂꯤꯟꯗꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯏꯕꯦꯝꯃ ꯂꯤꯟꯗꯥ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯤꯟꯗꯥꯁꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯉꯥꯏꯈꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯤꯒꯤ ꯁꯝꯕꯜꯅꯣꯕ ꯈꯥꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯇꯥꯗꯥ ꯍꯣ ꯇꯥꯗꯥ ꯏꯃꯥ ꯂꯥꯛꯏꯌꯦ ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯃꯄꯥꯟꯗ ꯃꯉꯥꯜꯁꯨ ꯐꯤꯗꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯒ ꯃꯅꯦꯝꯗ ꯈꯨꯔꯨꯝꯖꯩ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ ꯇꯥꯗꯥ ꯏꯃꯥꯁꯦ ꯆꯥꯛꯀ ꯄꯤꯖꯈꯤꯁꯦ ꯑꯗꯨꯅ ꯉꯥꯔ ꯌꯦꯜꯂ ꯑꯃꯠꯇ ꯂꯩꯔꯨꯆꯣ ꯂꯩꯃꯍꯜꯅ ꯇꯍꯥ ꯈꯥꯃꯛꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯩꯔꯨꯔꯅꯨ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯅꯣꯏꯗ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯑꯩꯅꯦ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒꯅꯦ ꯏꯌꯥꯒ ꯄꯨꯟꯅ ꯆꯥꯛꯇꯣ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯁꯤ ꯑꯁ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏꯗ ꯆꯥꯕ ꯍꯥꯎꯔꯦ ꯍꯥꯏꯔꯣ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯆꯥꯒꯤꯗ ꯆꯥꯕꯕꯨ ꯀꯩꯒꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯀꯨꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯄꯗ ꯆꯥꯊꯣꯛꯁꯨ ꯉꯥꯏꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯆꯥ ꯑꯣꯏꯅ ꯊꯛꯑꯣ ꯍꯣꯏ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯤꯖꯅꯤꯡꯉꯁꯤꯕꯨ ꯊꯛꯀꯦ ꯇꯥꯗꯥ ꯏꯃꯥꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯂꯣꯟꯕꯤꯔꯛꯑꯣ ꯃꯉꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯃꯍꯜ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤꯟꯈꯤꯕ ꯍꯤꯗꯥꯛꯇꯨꯕꯨ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯥ ꯃꯌꯥꯗꯤ ꯈꯔ ꯆꯝꯊꯔꯛꯑꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯃꯃꯥ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯃꯥꯏꯊꯣꯡꯗ ꯎꯏꯌꯦꯕ ꯃꯥꯒꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯍꯌꯦꯡꯗꯤ ꯌꯥꯔꯔꯣꯏ ꯍꯪꯆꯤꯠꯇꯣ ꯑꯌꯨꯛ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯅꯪꯅ ꯂꯥꯛꯄꯗ ꯑꯃꯗꯨꯁꯨ ꯄꯥꯏꯔꯛꯎ ꯇꯥꯟꯖꯥꯗꯨꯗ ꯃꯉꯥꯜ ꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯉꯥꯜꯁꯨ ꯆꯥꯗꯨ ꯂꯩꯃꯍꯟꯗ ꯄꯤ ꯑꯁ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯁꯤꯗꯅꯤꯗꯅ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯟꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯐꯝ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯂꯤꯟꯗꯥꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯂꯩꯃꯍꯜ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯐꯠꯇꯕ ꯏꯟꯖꯤꯟꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯌꯨ ꯊꯛꯑꯁꯨ ꯃꯥꯒ ꯄꯨꯟꯅ ꯊꯛꯁꯤ ꯑꯩ ꯏꯇꯣꯝꯇ ꯊꯛꯄ ꯐꯠꯇꯦꯅ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄꯗ ꯃꯥꯁꯨ ꯑꯗꯨꯝ ꯊꯛꯏ ꯏꯃꯥ ꯊꯛꯀꯗꯕꯅꯤ ꯃꯥꯁꯨ ꯄꯤꯊꯛꯀꯗꯕꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯍꯜꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯅꯤ ꯃꯉꯥꯜ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯉꯥꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯃꯥꯒꯤ ꯑꯐꯕ ꯂꯝꯆꯠꯇꯨ ꯎꯕꯗ ꯂꯤꯟꯗꯥ ꯃꯃꯥ ꯃꯆꯥꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯅꯝꯗꯅ ꯂꯩꯁꯤꯟꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯂꯤꯟꯗꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯃꯉꯥꯜꯕꯨ ꯁꯦꯝꯖꯤꯟꯍꯟꯈꯤꯕꯅꯤ ꯁꯦꯝꯖꯤꯟꯕꯗ ꯅꯠꯇꯅ ꯃꯉꯥꯜꯕꯨꯁꯨ ꯄꯪꯍꯟꯈꯤꯕꯅꯤ ꯂꯩꯃꯍꯜ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯂꯤꯟꯗꯥ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯤ ꯃꯉꯥꯜꯗꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯈꯨꯠꯀꯗꯣ ꯄꯣꯛꯊꯣꯛꯄ ꯇꯥꯔꯤꯅꯦ ꯏꯁꯤꯡꯒ ꯊꯦꯡꯉꯒ ꯗꯨꯛ ꯊꯥꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯀꯩ ꯅꯨꯃꯤꯠꯅꯣꯕ ꯉꯁꯤꯁꯦ ꯇꯥꯗꯥ ꯋꯥꯁꯩ ꯉꯥꯡꯕꯤꯔꯅꯣ ꯆꯠꯂꯣ ꯉꯁꯤꯗꯤ ꯏꯃꯥ ꯂꯥꯛꯀꯅꯤ ꯏꯔꯨ ꯃꯥꯏꯊꯕꯤꯔꯨꯔꯣ ꯑꯗꯨꯒ ꯉꯥ ꯂꯩꯕꯤꯅꯕ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯊꯦꯡꯉꯕꯅꯤ ꯃꯇꯝꯁꯤ ꯃꯉꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯛꯄꯗ ꯂꯩꯃꯍꯜꯁꯨ ꯂꯥꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯂꯥꯛꯄꯗ ꯅꯪꯗꯤ ꯏꯔꯨꯕ ꯆꯠꯈꯤꯌꯦꯅ ꯍꯥꯏꯔꯛꯏꯅꯦ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯑꯧ ꯂꯣꯏꯔꯦ ꯏꯃꯥ ꯇꯥꯗꯥ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯉꯥꯗꯣ ꯂꯩꯕꯤꯌꯨꯔꯣ ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ ꯃꯉꯥꯜ ꯆꯠꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯍꯨꯔꯥꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯕꯒꯤ ꯃꯇꯧꯒꯨꯝ ꯏꯕꯦꯝꯃ ꯁꯤ ꯏꯃꯥꯅ ꯄꯨꯔꯛꯑꯕꯅꯤ ꯈꯨꯔꯥ ꯏꯕꯣꯍꯜꯗꯒꯤ ꯏꯃꯥ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗ ꯍꯥꯞꯇꯣꯏꯅꯣ ꯁꯤꯅꯅꯦ ꯃꯥꯅ ꯊꯛꯀꯗꯕ ꯁꯪꯒꯣꯝꯂ ꯏꯁꯤꯡꯂ ꯆꯥꯔꯥ ꯑꯗꯨꯗ ꯍꯥꯞꯄꯨ ꯁꯣꯏꯍꯟꯕꯒ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯉꯁꯥꯏ ꯈꯨꯔꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗ ꯏꯕꯨꯡꯉꯣꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯑꯦ ꯍꯤꯗꯥꯛꯀꯤ ꯃꯌꯥꯠ ꯆꯝꯗꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧ ꯁꯣꯏꯍꯟꯒꯅꯨ ꯈꯤꯇꯗ ꯃꯥꯅ ꯈꯪꯈꯤꯅꯤ ꯍꯥꯏꯔꯛꯏꯀꯣ ꯍꯣꯏꯕ ꯏꯃꯥ ꯁꯣꯏꯔꯣꯏꯕ ꯑꯩ ꯍꯤꯗꯥꯛꯁꯤꯒꯤ ꯃꯌꯥꯏꯅꯅꯤ ꯉꯁꯤꯐꯥꯎ ꯌꯨꯝꯁꯦ ꯅꯪꯅ ꯉꯝꯅ ꯄꯥꯜꯂꯤꯕꯁꯤ ꯏꯃꯨꯡꯁꯤꯗ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯃꯍꯜ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯂꯤꯟꯗꯥ ꯃꯉꯥꯜꯒꯤꯗꯃꯛ ꯆꯥ ꯂꯣꯟꯕꯤꯔꯛꯏ ꯉꯁꯤꯗꯤ ꯃꯉꯥꯜ ꯉꯍꯥꯜꯈꯩꯒ ꯃꯥꯟꯅꯗꯦ ꯃꯃꯥ ꯂꯩꯃꯍꯜ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯥ ꯁꯛꯐꯝ ꯑꯃꯗ ꯁꯥꯎꯅ ꯐꯝꯃꯤ ꯇꯥꯗꯥ ꯆꯥ ꯊꯛꯁꯦ ꯃꯉꯥꯜꯁꯨ ꯆꯥꯗꯨ ꯂꯧꯏ ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯗꯨꯅ ꯆꯥꯗꯨ ꯂꯩꯃꯥꯏ ꯇꯝꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯟꯗꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯥꯗꯥ ꯆꯥꯁꯦ ꯊꯛꯅꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯄꯤꯗ꯭ꯔꯁꯨ
Hey, mute be, yung guy be, o sem ta to be. Hera, kari na tada, makhong mari samna bawa su khara ngang biyo. Nang ga nangi namaga na ibu semjin manatro. Ay su ta hawi. Mayak seng na loy na takra bane. Nakhoi an na ai khang da na bani hayu na sari bawari pumna mak ai ta hawi khanga ba. Nakhoi na ibu semjin na phap. Adu ga gi nukshiabi ima ga su nakhoi na kain han manatro. Chakhra nang yip sidam han leibi yar. Linda su kaptuna mangal gi makhong kon na haijaram. Tada, ai soikre. Ai bom tang happy o tada. Ai bu chalo hai bi kan ba tada. Ai soikre. Mangal sauna Linda gi sagan du pai duna laktan il. Aduga kupang na amuk thajani. Khatna chaina ba ta ba darani su imong tam na sensilak tuna khamdoi. Ibungo kari non he. Nang ni imok phuri ba sibu kari gi no. Ha. Ima. Masi am phatabini. Yung gai bini. Ma na ibu semjin duna. Ima ga iga gi mari thadat bane. Hey, oktabe. Na hojba kai dore. Chat khro hai bane. Masagi wadu ta ba darani na machanu pada kupak na thajani. Ima na karamba matamda. Karamba namita. Adugumba wahay wata ngang wahay na takpiki. Ha. Warak ta bampa thoi ba kari gi no. Ima. Ai am soikre. Ai bom ta ngak piyo ima. Na chana ima gi mafamda. Tawri da ba kaya tawkre ima. Linda kaptu na manem gi makhong konduna. Ima. Namaw iham na lankre. Namaw bom ta ngak piyo ima. Ai ki kantaw na bawakan na. Nungay na lecturean ba imong kasi. Macet kaya tong na tugay rin. Ay bom ta ngak piyo ima. Namaw bom ta ngak piyo ima. Rani mai thong na nophe taw na mazama mo bu hugat pi tu na. Hai, kai gi no kapi badi. Kap kana. Land ba tai bang mi oi ba leita bani. Aran ba leiram bagi asum ba leiram li bani. Adu na ibema. Mingon da phatta bu wakhal khan ba ya de ko. Ngasi dagi nungai yai phaba. Mara set pa imung amo oi jaro ko. Asum na Linda amasung mangal nungai yai fana pan kirami. Linda su masagi maraliya zaduna harauna manemgi seba matol lom na tawduna nungai na hingkirami.